Manipurda breast cancer nabagi chahi ase kuntra mangadagi HOURAKPA maramna masi yamna CHEKSHININGAINI chahi NOURINGEI breast cancer NARAKPA ase SATHIBA PHIVAM MAYOKNAGALLI HAINA KARKINOS healthcare ge surgical oncology ge head professor SAPAM Opendro na PHONGDORAKLI World Breast Cancer Awareness Month kamari leidana KARKINOS healthcare da TOMTV ga akhanana unaba amada wafam ase phongdokladuna Professor SAPAM Opendro na hai World Breast Cancer Awareness Month haudokhibagi maru oiba maramdi breast cancer ki matangda miyamda khanghanba cancer makhal asi ngallingaida matau karamna khangdokani amadi layeng chathagadage haibasini malemgi oina breast cancer nabagi chang asi chada taramari romne aduga sibagi changna chada tararom oire breast cancer asi nupada su nadaba natte karigumba laina asi nupada naraklabadi khudong thiningai oi adumakpu hariba cancer makhal asi nupidana ayamba naba thainai maru oina chahi nifu manga dagi yangkhai manga fawbugi manungda leiba nupi singda breast cancer nabagi chang asi wangna lei Manipur gi oina di breast cancer nabagi chahi asi kuntra manga dagi nifu manga fawbugi manungda naba thainai chahi ngan khatna asigumba laina ama narakpa haibasi afaba natte maram aduna yariba makhai yu amadi tobacco ge polam sing sijinabi ganu haina mahakna appeal tawrakhe Professor Opendro na makata na high breast da apomba lairakpa khudimag cancer natte taubatabu madu ngallingaida yengthokadabane breast cancer gi matangda isa na khangjinba yaba wafamde breast ki chawba manaraktraba amasung machinda mahi machum taraklaba amade segrakta apomba lairabadi breast cancer oramba yabagi chang wangi maram maduna asigumba phibam ama laire khanglabadi khudakta yengthoktuna doctor singa tanaba chungani ngallingaida laina asi khangba ngamaurabadi layengba ngami maram maduna lairiba cancer gi makhal khudimaki matangda mamutta na miyamda khanghanaba KARKINOS healthcare na thodang lauraga tongan ba mafamda awareness program amadi free OPD gi camp kaya pangthoktuna lakli haina so Professor SAPAM Opendro na makata na phongdorakhe breast cancer si maruin akoin ga hajakhay nupi na common naba 99% nupi de nai adu nupa ju na da bari natte nupa na less than 1% 0.5 to 1% nupa da naba yai karingba nupa da na ra gadi moi usual yam expect tawul yam thuna sigalli aduna aikoina nupa da kengma na ra gadi yam thuna jesam maru oi yam naba sing si kamaina karma mi na ge hai ta gadi maru in yu yam thakpa churu yam thakpa hoi Manipur da yam thangna de adu western yam thangna masim yam maru cause oira mathang da obesity kang jam nuhen ba pu yam noi ba adagi mathang da akhoi hormonal yam chaba postmenopausal da natragana during akhoi contraceptive hormone yam chaba maram ma oily mamdi palaga anga puktu nupi singmasu hina naba yai breast feeding tawdaba akhoi lakpada breast kitang naraba natragana matum leragi pakhatna breast cancer abin pakhatne ba kwa aina sis singdoning badi breast lung pudding mak breast cancer natte maruina teenage manungda haidi below 20 years ma khale ba breast lung pudding mak ayambana fibroadenoma haina cancer nataba matum am oigali ada si haidna akoina breast lam ama leragadi thuna khangdoga layang bari mathau tai haidi akoina locally advance oirakanda thengnadana ngana khangdaba haiba tara magi symptoms se kamai khangdagi haiba akoi breast size saw manaraktaba adagidi isana matum thengnaraklaba natragana akoi machinda idong taw machinda fataba machum taraba kwa adagida kwen segrakti yengbada khutta da segrakta mari yengbada matum thengnaraba sumbo ge kwen breast cancer chingna gadobani